ꯄꯨꯟꯁꯤꯗ ꯀꯔꯤꯁꯨ ꯑꯋꯥꯠꯄ ꯂꯩꯇꯅ ꯏꯁꯣꯔꯅ ꯄꯨꯝꯅꯃꯛ ꯁꯨꯅ ꯄꯤꯔꯛꯂꯕꯁꯨ ꯑꯩꯈꯣꯏ ꯑꯇꯣꯞꯄꯒ ꯆꯥꯡ ꯇꯧꯅꯗꯨꯅ ꯏꯁꯥꯃꯛꯄꯨ ꯍꯟꯊꯅ ꯈꯟꯗꯨꯅ ꯄꯨꯟꯁꯤ ꯍꯤꯡꯉꯤ꯫ ꯋꯥꯈꯜ ꯈꯟꯕ, ꯑꯐꯕ ꯐꯠꯇꯕ ꯃꯁꯛ ꯈꯪꯕ, ꯀꯔꯤ ꯇꯧꯔꯒ ꯄꯨꯟꯁꯤꯕꯨ ꯍꯣꯡꯗꯣꯛꯀꯅꯤ, ꯄꯨꯝꯅꯃꯛꯁꯤ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯗ ꯌꯥꯎꯕ ꯑꯇꯣꯞꯄ ꯖꯤꯕꯗꯒꯤ ꯇꯣꯉꯥꯟꯕ ꯄꯥꯡꯒꯜ ꯂꯧꯁꯤꯡꯅꯤ꯫ ꯄꯨꯝꯅꯃꯛꯁꯤ ꯂꯩꯔꯕꯁꯨ ꯑꯩꯈꯣꯏꯅ ꯏꯁꯥꯃꯛꯇ ꯌꯥꯝꯅ ꯊꯥꯖꯗꯕꯅ ꯑꯇꯣꯞꯄ ꯀꯅꯥ ꯑꯃꯒ ꯋꯥꯔꯤ ꯁꯨꯅꯕ ꯐꯥꯎꯕꯗ ꯏꯁꯥꯗ ꯊꯥꯖꯕ ꯋꯥꯠꯄꯒꯤ ꯃꯔꯝꯅ ꯍꯥꯏꯒꯗꯕ ꯋꯥ ꯀꯌꯥ ꯃꯄꯨꯡ ꯐꯥꯅ ꯍꯥꯏꯗꯣꯛꯄ ꯐꯥꯎꯕ ꯉꯝꯗꯦ꯫ ꯅꯪꯅ ꯈꯜꯂꯤ ꯑꯩꯅ ꯋꯥ ꯍꯥꯏꯕ ꯃꯇꯝꯗ ꯀꯔꯤ ꯁꯣꯏꯈꯤꯒꯅꯤ? ꯃꯤꯗꯨꯅ ꯅꯪꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯣꯛꯅꯈꯤꯒꯅꯤ꯫ ꯑꯄꯤꯛꯄ ꯋꯥꯁꯤꯡꯁꯤꯅ ꯅꯪꯅ ꯅꯁꯥꯃꯛꯇ ꯊꯥꯖꯕ ꯇꯞꯅ ꯃꯥꯡꯍꯜꯂꯤ꯫ ꯀꯅꯥ ꯑꯃꯅ ꯅꯪꯒꯤ ꯃꯔꯝꯗ ꯅꯣꯛꯅꯔꯛꯄ ꯅꯠꯇ꯭ꯔꯒ ꯅꯪꯕꯨ ꯁꯛ ꯊꯤ, ꯅꯪ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯕ ꯉꯝꯂꯣꯏ, ꯅꯪꯉꯣꯟꯗ ꯄꯥꯡꯒꯜ ꯂꯧꯁꯤꯡ ꯂꯩꯇꯦ, ꯁꯤꯒꯨꯝꯕ ꯋꯥ ꯈꯔ ꯇꯥꯔꯨꯔꯒ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯀꯔꯤꯒꯤ ꯍꯥꯏꯔꯤꯕꯅꯣ? ꯇꯁꯦꯡꯅ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯁꯤ ꯑꯆꯨꯝꯕꯔꯥ? ꯑꯩ ꯇꯁꯦꯡꯅ ꯁꯛ ꯊꯤꯕ꯭ꯔꯥ? ꯄꯥꯡꯒꯜ ꯂꯧꯁꯤꯡ ꯌꯥꯎꯗꯕꯔꯥ? ꯑꯩ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯣꯏ, ꯑꯩ ꯑꯇꯣꯞꯄꯒ ꯃꯥꯟꯅꯗꯕ ꯑꯁꯣꯟꯕ ꯃꯤ ꯑꯃꯅꯤ, ꯄꯣꯛꯂꯛꯄꯗꯒꯤ ꯑꯋꯥꯠꯄꯅ ꯀꯣꯏꯁꯤꯜꯂꯒ ꯂꯥꯛꯏ, ꯑꯩꯒꯤ ꯃꯤ ꯂꯩꯇꯦ꯫ ꯇꯞꯅ ꯃꯍꯥꯛꯅ ꯃꯁꯥꯃꯛꯇ ꯋꯥꯈꯜꯁꯤꯕꯨ ꯊꯥꯖꯕ ꯍꯦꯟꯒꯠꯍꯜꯂꯤ꯫ ꯑꯩꯒꯤ ꯏꯃꯥꯟꯅꯕꯁꯤꯡ ꯄꯨꯟꯁꯤꯗ ꯄꯨꯝꯅꯃꯛ ꯃꯥꯡꯗ ꯀꯥꯈ꯭ꯔꯦ, ꯃꯁꯥꯒꯤ ꯁꯤꯟꯐꯝ ꯑꯃꯃꯝ ꯄꯥꯏꯗꯨꯅ ꯄꯨꯝꯅꯃꯛ ꯃꯥꯏ ꯄꯥꯛꯈ꯭ꯔꯦ꯫ ꯃꯇꯥꯡꯁꯤꯗ ꯃꯍꯥꯛꯅ ꯈꯜꯂꯤ ꯑꯩ ꯈꯛꯇꯅꯤ ꯃꯌꯥꯝꯗꯒꯤ ꯁꯣꯠꯊꯅ ꯂꯩꯔꯤꯕ꯫ ꯃꯍꯥꯛꯅ ꯃꯁꯥꯃꯛꯄꯨ ꯃꯍꯥꯛꯀꯤ ꯃꯔꯨꯞꯀ, ꯃꯍꯥꯛꯀꯤ ꯌꯨꯝ ꯊꯪꯅꯕꯒ, ꯃꯍꯥꯛꯅ ꯎꯔꯤꯕ ꯃꯥꯏ ꯄꯥꯛꯄ ꯃꯤꯁꯤꯡꯒ ꯆꯥꯡ ꯇꯧꯅꯗꯨꯅ ꯃꯇꯝ ꯂꯦꯜꯂꯤ꯫ ꯂꯦꯞꯇꯅ ꯆꯥꯡ ꯇꯧꯅꯕ ꯋꯥꯈꯜꯁꯤꯅ ꯃꯁꯥꯃꯛꯇ ꯊꯥꯖꯕ ꯋꯥꯈꯜꯕꯨ ꯅꯨꯡꯇꯤꯒꯤ ꯋꯥꯊꯍꯜꯂꯤ꯫ ꯋꯥꯈꯜꯁꯤ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤꯁꯤꯗ ꯑꯌꯥꯝꯕ ꯃꯤꯁꯤꯡꯒꯤ ꯄꯨꯟꯁꯤꯗ ꯁꯣꯏꯗꯅ ꯏꯁꯥꯃꯛꯇ ꯊꯦꯡꯅꯔꯤꯕ ꯌꯥꯝꯅ ꯑꯆꯧꯕ ꯋꯥꯈꯜꯒꯤ ꯂꯥꯡ ꯑꯃꯅꯤ꯫ ꯁꯤꯅ ꯄꯨꯟꯁꯤꯕꯨ ꯃꯈꯣꯜ ꯊꯣꯛꯇꯅ ꯑꯃꯝꯕ ꯂꯝꯕꯤꯗ ꯆꯤꯡꯊꯔꯤ꯫ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯅ ꯂꯥꯡꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯏꯁꯥꯃꯛꯄꯨ ꯅꯤꯡꯇꯝꯅ ꯃꯥꯏ ꯄꯥꯛꯄ ꯐꯪꯕꯒꯤ ꯂꯝꯕꯤ ꯎꯠꯀꯅꯤ꯫ ꯂꯝꯕꯤꯁꯤꯕꯨ ꯄꯨꯟꯁꯤꯗ ꯁꯤꯖꯤꯟꯅꯕꯗꯒꯤ ꯑꯩꯕꯨꯁꯨ ꯑꯉꯛꯄ ꯐꯪꯅ ꯑꯍꯣꯡꯕ ꯑꯣꯏꯍꯜꯂꯦ꯫ ꯋꯥꯔꯤꯁꯤꯅ ꯏꯁꯥꯕꯨ ꯊꯥꯖꯗꯕ ꯃꯤ ꯑꯃꯒꯤ ꯃꯐꯝꯗ ꯏꯁꯥꯕꯨ ꯊꯥꯖꯕ ꯃꯤ ꯑꯃ ꯑꯣꯟꯊꯣꯛꯍꯜꯂꯤ꯫ ꯑꯩꯅ ꯌꯥꯝꯅ ꯆꯦꯠꯅ ꯊꯥꯖꯩ ꯋꯥꯔꯤꯁꯤꯕꯨ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯥꯔꯕ ꯇꯨꯡꯗ ꯅꯪꯕꯨꯁꯨ ꯅꯁꯥꯃꯛꯇ ꯊꯥꯖꯕꯒꯤ ꯄꯥꯡꯒꯜꯕꯨ ꯍꯦꯟꯒꯠꯍꯟꯒꯅꯤ꯫ ꯃꯔꯝꯗꯤ ꯏꯁꯥꯃꯛꯇ ꯊꯥꯖꯕ ꯑꯀꯤꯕꯁꯤꯡꯗꯒꯤ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯅꯠꯇꯦ, ꯃꯍꯥꯛꯀ ꯊꯦꯡꯅꯕꯗꯒꯤ ꯏꯁꯥꯃꯛꯇ ꯊꯥꯖꯕ ꯉꯝꯃꯤ꯫ ꯑꯇꯣꯞꯄꯅ ꯀꯔꯤ ꯍꯥꯏꯈꯤꯅꯤ ꯈꯟꯕ ꯋꯥꯈꯜ ꯀꯌꯥ ꯑꯃꯅ ꯏꯁꯥꯃꯛꯄꯨ ꯑꯀꯤꯕ ꯀꯌꯥ ꯄꯣꯛꯍꯜꯂꯤ꯫ ꯑꯩꯅ ꯈꯜꯂꯤ ꯑꯩꯅ ꯁ꯭ꯇꯦꯖꯇ ꯀꯥꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯥꯏꯕꯗ ꯃꯤꯅ ꯅꯣꯛꯅꯔꯛꯀꯅꯤ, ꯑꯗꯨꯕꯨ ꯅꯪꯅ ꯑꯀꯤꯕꯁꯤꯒ ꯊꯦꯡꯅꯕ ꯃꯇꯝꯗ ꯑꯀꯤꯕꯁꯤꯒꯤ ꯆꯥꯡ ꯋꯥꯊꯔꯛꯏ꯫ ꯏꯁꯥꯃꯛꯇ ꯊꯥꯖꯕ ꯊꯝꯕꯒꯤꯗꯃꯛ ꯉꯁꯤꯒꯤ ꯋꯥꯔꯤꯁꯤꯅ ꯂꯝꯕꯤ ꯇꯔꯥꯈꯛ ꯍꯥꯏꯔꯤ꯫ ꯑꯍꯥꯟꯕꯗ ꯀꯩꯗꯧꯅꯨꯡꯗ ꯑꯇꯣꯞꯄꯒ ꯆꯥꯡ ꯇꯧꯅꯗꯕꯅꯤ꯫ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯆꯠꯅꯕꯤꯗ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ, ꯐꯦꯁꯕꯨꯛꯇ, ꯑꯇꯣꯞꯄ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯄ꯭ꯂꯦꯠꯐꯣꯔꯝ ꯀꯌꯥꯗ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯋꯥꯈꯜꯕꯨ ꯊꯥꯀꯠꯄ ꯑꯔꯪ ꯑꯔꯥꯛꯄ ꯃꯤꯁꯤꯡꯒꯤ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯈꯨꯍꯤꯡ, ꯀꯅꯥ ꯑꯃꯅ ꯀꯣꯏꯕ ꯆꯠꯂꯤ ꯁꯃꯨꯗ꯭ꯔ ꯃꯄꯥꯜꯗ, ꯀꯅꯥ ꯑꯃꯅ ꯑꯅꯧꯕ ꯀꯥꯔ ꯂꯩꯔꯤ, ꯀꯅꯥ ꯑꯃꯅ ꯑꯇꯥꯡꯕ ꯍꯣꯇꯦꯜꯗ ꯑꯇꯥꯡꯕ ꯆꯤꯟꯖꯥꯛ ꯆꯥꯅꯔꯤ, ꯀꯅꯥ ꯑꯃꯅ ꯃꯥꯒꯤ ꯒꯔꯜꯐ꯭ꯔꯦꯟꯒ ꯗꯦꯠꯇ ꯆꯠꯂꯤ꯫ ꯁꯤꯒꯨꯝꯕꯁꯤ ꯂꯦꯞꯇꯅ ꯅꯪꯅ ꯎꯔꯤ, ꯀꯣꯛꯇ ꯍꯟꯖꯤꯜꯂꯤ꯫ ꯅꯪꯅ ꯄꯨꯝꯅꯃꯛꯁꯤ ꯎꯔꯒ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯄꯨꯝꯅꯃꯛ ꯅꯨꯡꯉꯥꯏꯔꯤ, ꯀꯔꯤꯁꯨ ꯑꯋꯥꯠꯄ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯊꯥꯖꯔꯤ꯫ ꯅꯪꯅ ꯈꯜꯂꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗꯤ ꯀꯔꯤꯁꯨ ꯂꯩꯇꯦ, ꯇꯞꯅ ꯏꯁꯥꯃꯛꯄꯨ ꯃꯥꯏꯊꯤꯕ ꯑꯃꯒꯨꯝ ꯏꯁꯥꯃꯛꯇ ꯊꯥꯖꯔꯛꯏ꯫ ꯑꯗꯨꯕꯨ ꯑꯁꯦꯡꯕꯗꯤ ꯌꯥꯝꯅ ꯈꯦꯠꯅꯩ꯫ ꯃꯈꯣꯏꯅ ꯑꯣꯟꯂꯥꯏꯟꯗ ꯊꯥꯒꯠꯂꯤꯕ ꯄꯨꯟꯁꯤꯗꯨ ꯅꯪꯅ ꯐꯣꯇꯣ ꯑꯃ ꯊꯥꯡꯒꯠꯄꯒꯤꯗꯃꯛ ꯐꯣꯇꯣ ꯀꯌꯥ ꯑꯃ ꯀꯥꯞꯂꯒ ꯐꯣꯇꯣꯁꯤꯡꯗꯨꯒꯤ ꯃꯔꯛꯇ ꯐꯖꯕ ꯐꯣꯇꯣ ꯑꯃ ꯈꯜꯂꯒ ꯅꯪꯅ ꯑꯣꯟꯂꯥꯏꯟꯗ ꯊꯥꯡꯒꯠꯄꯒꯨꯝ, ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯨ ꯐꯤꯜꯇꯔ ꯇꯧꯔꯒ ꯏꯗꯤꯠ ꯁꯤꯖꯤꯟꯅꯔꯒ ꯄꯨꯟꯁꯤꯒꯤ ꯁꯔꯨꯛ ꯑꯃꯈꯛ ꯑꯣꯟꯂꯥꯏꯟꯗ ꯊꯥꯡꯒꯠꯄ ꯃꯤꯁꯤꯡꯒꯤ ꯃꯁꯤꯡꯁꯨ ꯌꯥꯝꯅ ꯌꯥꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯗꯁꯨ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯤ, ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯗꯁꯨ ꯌꯦꯛꯅꯕ, ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯗꯕ ꯃꯤ ꯂꯩ꯫ ꯅꯪꯅ ꯋꯥꯔꯤꯕꯗꯨꯗꯒꯤ ꯍꯦꯟꯅ ꯃꯍꯥꯛꯅ ꯍꯦꯟꯅ ꯑꯋꯥꯕ, ꯀꯣꯛ ꯁꯥꯕ, ꯁꯥꯎꯅꯤꯡꯕ, ꯁꯣꯟꯊꯕ ꯋꯥꯈꯜ, ꯆꯤꯟꯇꯥ ꯂꯩꯔꯝꯂꯣꯏ, ꯃꯥꯌꯣꯛꯅꯔꯝꯂꯣꯏ ꯍꯥꯏꯕꯁꯨ ꯁꯨꯡꯌꯥ ꯌꯥꯗꯦ꯫ ꯌꯦꯡꯍꯟꯕ ꯑꯃꯗꯤ ꯑꯁꯦꯡꯕ ꯄꯨꯟꯁꯤꯗ ꯌꯥꯝꯅ ꯈꯦꯠꯅꯔꯝꯕꯁꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ꯫ ꯁꯤꯒꯨꯝꯕ ꯂꯥꯟꯅ ꯊꯥꯖꯕꯁꯤꯡꯁꯤꯗꯒꯤ ꯄꯨꯟꯁꯤꯕꯨ ꯑꯁꯦꯡꯕ ꯑꯃꯒꯨꯝ ꯆꯤꯡꯁꯤꯜꯂꯣꯏꯗꯕꯅꯤ꯫ ꯃꯔꯝꯁꯤꯅ ꯑꯇꯣꯞꯄꯒ ꯆꯥꯡ ꯇꯧꯅꯕ ꯇꯣꯛꯇꯨꯅ ꯏꯁꯥꯒꯤ ꯄꯨꯟꯁꯤꯒꯤ ꯄꯥꯟꯗꯝꯗ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯗꯨꯅ ꯊꯕꯛ ꯇꯧꯔꯁꯤ꯫ ꯅꯪꯒꯤ ꯐꯣꯇꯣꯒ ꯃꯤꯗꯨꯒꯤ ꯐꯣꯇꯣꯒ ꯆꯥꯡ ꯇꯧꯅꯕ ꯇꯣꯛꯂꯁꯤ꯫ ꯃꯔꯝꯗꯤ ꯃꯉꯣꯟꯗ ꯑꯇꯥꯡꯕ ꯀꯦꯃꯦꯔꯥ, ꯐꯣꯇꯣꯒ꯭ꯔꯥꯐꯔ, ꯃꯃꯜ ꯌꯥꯝꯂꯕ ꯈꯨꯠꯂꯥꯏꯁꯤꯡ ꯂꯩ, ꯑꯗꯨꯒ ꯅꯉꯣꯟꯗ ꯁꯨꯞꯅꯗꯒꯤ ꯐꯣꯟ ꯑꯃꯈꯛꯇ ꯂꯩ꯫ ꯁꯤ ꯑꯣꯏꯔꯕꯁꯨ ꯅꯪꯅ ꯅꯪꯒꯤ ꯐꯣꯇꯣꯗꯒꯤ ꯀꯥꯞꯄ ꯐꯣꯇꯣꯒ ꯑꯇꯥꯡꯕ ꯀꯦꯃꯦꯔꯥꯒ ꯀꯥꯞꯄ ꯐꯣꯇꯣꯒ ꯆꯥꯡ ꯇꯧꯅꯩ꯫ ꯑꯁꯨꯝꯅ ꯂꯣꯏꯔꯛꯄꯗ ꯅꯁꯥꯃꯛꯅ ꯅꯁꯥꯃꯛꯀꯤ ꯋꯥꯈꯜ ꯍꯟꯊꯍꯜꯂꯤ꯫ ꯑꯁꯦꯡꯕꯗ ꯑꯩꯅ ꯈꯪꯕ ꯃꯤ ꯈꯔ ꯂꯩ, ꯃꯈꯣꯏꯒꯤ ꯊꯥꯡꯒꯠꯂꯤꯕ ꯐꯣꯇꯣ, ꯃꯈꯣꯏꯒꯤ ꯂꯥꯏꯐꯁ꯭ꯇꯥꯏꯜ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯪꯂꯥꯟꯅꯤ꯫ ꯑꯅꯧꯕ ꯐꯣꯇꯣ ꯈꯨꯗꯤꯡꯃꯛ ꯑꯅꯧꯕ ꯗ꯭ꯔꯦꯁ, ꯅꯨꯡꯇꯤꯒꯤ ꯄꯥꯔꯇꯤ, ꯑꯇꯥꯡꯕ ꯃꯔꯨꯞ, ꯑꯇꯥꯡꯕ ꯒꯥꯔꯤ, ꯎꯕꯗ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ, ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇꯕ ꯑꯃꯅꯤ꯫ ꯑꯗꯨꯕꯨ ꯑꯁꯦꯡꯕꯗꯤ ꯑꯩ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯃꯨꯟꯅ ꯈꯪꯉꯤ꯫ ꯑꯁꯦꯡꯕ ꯄꯨꯟꯁꯤꯗ ꯃꯍꯥꯛ ꯌꯥꯝꯅ ꯏꯀꯥꯏꯒꯟꯕ, ꯃꯁꯥꯃꯛꯇ ꯊꯥꯖꯗꯕ, ꯅꯤꯡꯉꯝ ꯄꯨꯡꯉꯝꯗꯕ, ꯃꯁꯥꯃꯛꯄꯨ ꯑꯁꯣꯟꯕ ꯑꯃ ꯑꯣꯏꯅ ꯈꯟꯕ, ꯑꯇꯣꯞꯄꯗ ꯀꯤꯕ ꯃꯤ ꯑꯃꯅꯤ꯫ ꯏꯟꯁꯇꯥꯗ ꯄꯣꯁꯠ ꯑꯃ ꯇꯧꯕꯒꯤꯗꯃꯛ ꯁꯦꯜꯐꯤ 100ꯃꯨꯛ ꯀꯥꯞꯂꯒ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯏꯗꯤꯠ ꯇꯧꯔꯒ ꯑꯃꯈꯛ ꯑꯞꯂꯣꯗ ꯇꯧꯏ꯫ ꯑꯁꯨꯝꯅ ꯃꯤꯁꯤꯡꯅ ꯃꯍꯥꯛꯀꯤ ꯑꯃꯠꯇ ꯑꯣꯏꯕ ꯐꯣꯇꯣꯗꯨꯕꯨ ꯌꯦꯡꯉꯤ꯫ ꯐꯣꯇꯣ 37ꯗꯨꯒꯤ ꯃꯔꯝꯗ ꯀꯅꯥꯅꯁꯨ ꯈꯪꯗꯦ꯫
ꯃꯥꯡꯅ ꯀꯔꯝꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯕꯁꯤꯡ ꯃꯥꯌꯣꯛꯅꯔꯤ, ꯃꯉꯣꯟꯗ ꯀꯔꯝꯕ ꯂꯩꯅꯥ ꯅꯥꯔꯤ, ꯃꯥꯒꯤ ꯐꯤꯜꯇꯔ ꯇꯧꯔꯕ ꯐꯣꯇꯣꯁꯤꯡꯗꯨꯒꯤ ꯃꯔꯨꯝꯗ ꯂꯩꯔꯤꯕ ꯄꯨꯟꯁꯤꯗꯨꯗꯤ ꯀꯅꯥꯅꯁꯨ ꯈꯪꯗꯦ, ꯀꯅꯥꯅꯁꯨ ꯎꯗꯦ꯫ ꯑꯩꯈꯣꯏꯅ ꯈꯜꯂꯤ ꯃꯥꯛ ꯅꯣꯛꯂꯤ꯫ ꯄꯨꯝꯅꯃꯛꯁꯤ ꯌꯦꯡꯂꯨꯔꯕ ꯇꯨꯡꯗ ꯋꯥꯈꯜꯗ ꯃꯤꯁꯤꯡꯗꯨꯒ ꯑꯩꯒ ꯑꯣꯇꯣꯃꯦꯇꯤꯀꯦꯂꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯆꯥꯡ ꯇꯧꯅꯕ ꯍꯧꯔꯛꯏ꯫ ꯃꯇꯥꯡꯁꯤꯗ ꯀꯔꯤ ꯇꯧꯒꯅꯤ? ꯔꯤꯁꯔꯆꯀꯤ ꯃꯇꯨꯡ ꯏꯟꯅ ꯅꯨꯡꯇꯤꯒꯤ ꯌꯨꯇ꯭ꯌꯨꯕ ꯑꯃꯗꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯃꯁꯤꯡ ꯂꯩꯇꯅ ꯚꯤꯗꯤꯑꯣ ꯔꯤꯜꯁ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯁꯤꯡꯅ ꯊꯥꯡꯒꯠꯂꯤ꯫ ꯅꯪꯅ ꯃꯄꯣꯛ ꯆꯥꯝꯂꯛ ꯄꯣꯛꯂꯕꯁꯨ ꯌꯦꯡꯕꯒꯤ ꯂꯣꯏꯕ ꯅꯥꯏꯔꯣꯏ꯫ ꯁꯤꯅ ꯇꯥꯛꯄꯗꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯂꯥꯛꯂꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯆꯨꯝꯕ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯊꯥꯖꯕꯒꯤ ꯃꯔꯨ ꯑꯣꯏꯗꯦ꯫ ꯑꯩꯁꯨ ꯏꯟꯁꯇꯥꯗ ꯃꯇꯝ ꯃꯥꯡꯕ ꯔꯤꯜꯁ ꯌꯦꯡꯕ ꯇꯣꯛꯂꯦ꯫ ꯍꯧꯖꯤꯛ ꯑꯩꯅ 1% ꯐꯥꯎꯕ ꯌꯦꯡꯅꯤꯡꯕ ꯄꯣꯛꯇꯦ꯫ ꯀꯅꯥꯒꯨꯝꯕ ꯑꯆꯧꯕ ꯁꯦꯂꯤꯕ꯭रिꯇꯤꯁꯤꯡꯒꯤ ꯄꯨꯟꯁꯤꯗ ꯀꯔꯤ ꯑꯣꯏꯔꯤ ꯍꯥꯏꯕꯁꯤꯡ, ꯃꯔꯝꯗꯤ ꯏꯁꯥꯒꯤ ꯋꯥꯈꯜ ꯑꯃꯗꯤ ꯍꯛꯆꯥꯡꯒꯤ ꯀꯅꯥꯅꯁꯨ ꯉꯥꯛꯁꯦꯜꯂꯣꯏ, ꯏꯁꯥꯅ ꯉꯥꯛꯄ ꯅꯠꯇꯅ꯫ ꯑꯦꯜꯒꯣꯔꯤꯗꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯁꯤꯖꯤꯟꯅꯔꯣꯏꯗꯕꯅꯤ, ꯍꯥꯏꯕꯗꯤ ꯀꯔꯤꯒꯨꯝꯕ ꯚꯤꯗꯤꯑꯣ ꯅꯠꯇ꯭ꯔꯒ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯐꯣꯇꯣ ꯑꯃ ꯌꯦꯡꯕ ꯃꯇꯝꯗ ꯚꯤꯗꯤꯑꯣ ꯐꯣꯇꯣꯗꯨꯒ ꯃꯥꯟꯅꯕ ꯚꯤꯗꯤꯑꯣ ꯐꯣꯇꯣ ꯀꯌꯥ ꯃꯊꯪ ꯃꯊꯪ ꯊꯣꯛꯂꯛꯄ ꯂꯦꯞꯇꯦ꯫ ꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯁꯥꯃꯛꯄꯨ ꯈꯥꯝꯕ ꯉꯝꯗꯅ ꯃꯇꯝ ꯀꯌꯥ ꯑꯃ ꯃꯣꯕꯥꯏꯜꯗ ꯔꯤꯜꯁ ꯌꯦꯡꯕꯗ ꯃꯥꯡꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯄꯨꯝꯅꯃꯛꯁꯤ ꯑꯦꯜꯒꯣꯔꯤꯗꯝꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯚꯤꯗꯤꯑꯣ ꯌꯦꯡꯕ ꯇꯥꯔꯕꯁꯨ ꯅꯪꯕꯨ ꯀꯥꯟꯅꯕ ꯄꯤꯕ, ꯅꯪꯕꯨ ꯑꯦꯗꯨꯀꯦꯠ ꯑꯣꯏꯕ, ꯅꯪꯕꯨ ꯄꯥꯡꯒꯜ ꯍꯥꯞꯄ, ꯅꯪꯕꯨ ꯃꯃꯜ ꯍꯦꯟꯒꯠꯍꯟꯕ ꯚꯤꯗꯤꯑꯣꯁꯤꯡ ꯌꯦꯡꯒꯗꯕꯅꯤ꯫ ꯅꯪꯕꯨ ꯃꯇꯝ ꯃꯥꯡꯍꯟꯕ ꯚꯤꯗꯤꯑꯣꯁꯤꯡꯕꯨ ꯗꯤꯁꯂꯥꯏꯛ ꯑꯃꯗꯤ ꯅꯣꯠ ꯏꯟꯇꯔꯦꯁꯇꯦꯗ ꯍꯧꯖꯤꯛꯃꯛ ꯇꯧꯕꯤꯌꯨ꯫ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯃꯛ ꯑꯣꯏꯔꯕꯁꯨ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯀꯔꯤꯒꯨꯝꯕ ꯃꯥꯡꯖꯕ, ꯃꯇꯝ ꯃꯥꯡꯍꯟꯕ ꯑꯣꯏꯔꯕꯗꯤ ꯅꯣꯠ ꯏꯟꯇꯔꯦꯁꯇꯦꯗꯇ ꯀ꯭ꯂꯤꯛ ꯇꯧꯕꯤꯌꯨ꯫ ꯑꯁꯨꯝꯅ ꯅꯪꯒꯤ ꯌꯨꯇ꯭ꯌꯨꯕ ꯄꯦꯖꯇ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯀꯩꯗꯧꯅꯨꯡꯗ ꯂꯥꯛꯂꯣꯏ꯫ ꯑꯅꯤꯁꯨꯕꯗ, ꯅꯪꯅ ꯇꯧꯕꯗ ꯀꯤꯕ ꯊꯕꯛꯄꯨ ꯇꯧꯕꯅꯤ꯫ ꯑꯌꯥꯝꯕ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯒ ꯋꯥ ꯉꯥꯡꯅꯕ ꯃꯇꯝꯗ ꯀꯤꯕ ꯄꯣꯛꯂꯕꯗꯤ ꯀꯔꯤꯁꯨ ꯃꯔꯝ ꯂꯩꯇꯕꯗ ꯃꯣꯕꯥꯏꯜꯕꯨ ꯄꯨꯊꯣꯛꯂꯒ ꯆꯤꯡꯗꯨꯅ ꯁꯥꯟꯅꯕ, ꯀꯔꯤꯒꯨꯝꯕ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯊꯕꯛ ꯑꯃ ꯂꯥꯛꯄꯒꯨꯝꯅ, ꯅꯠꯇ꯭ꯔꯒ ꯘꯔꯤ ꯌꯦꯡꯕ, ꯁꯤ ꯁꯨꯞꯅꯇꯒꯤ ꯃꯁꯥꯗ ꯊꯥꯖꯗꯕꯒꯤ ꯆꯦꯟꯅꯕ ꯍꯣꯠꯅꯕꯒꯤ ꯂꯝꯕꯤꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯁꯥꯃꯛꯄꯨ ꯑꯍꯣꯡꯕ ꯄꯨꯔꯛꯅꯤꯡꯂꯕꯗꯤ ꯅꯪꯅ ꯅꯁꯥꯃꯛꯄꯨ ꯑꯀꯤꯕ, ꯍꯩꯅꯗꯕ ꯃꯇꯥꯡꯁꯤꯗ ꯅꯁꯥꯃꯛꯄꯨ ꯑꯇꯣꯞꯄ ꯃꯤꯁꯛꯇꯨꯒ ꯃꯤꯠꯆꯥꯟꯅꯗꯨꯅ ꯋꯥꯔꯤ ꯁꯨꯅꯕ ꯃꯊꯧ ꯇꯥꯒꯅꯤ꯫ ꯃꯔꯝꯗꯤ ꯑꯍꯣꯡꯕ ꯀꯩꯗꯧꯅꯨꯡꯗ ꯅꯪꯒꯤ ꯅꯨꯡꯉꯥꯏꯕ ꯋꯥꯈꯜꯗ ꯂꯥꯛꯄ ꯄꯨꯝꯕ ꯐꯪꯕ ꯃꯐꯝꯗꯒꯤ ꯐꯪꯗꯦ꯫ ꯅꯪꯅ ꯈꯪꯏ, ꯑꯩꯒꯤ ꯐꯣꯟꯗ ꯑꯩꯅ ꯀꯔꯤꯁꯨ ꯃꯔꯨꯑꯣꯏꯕ ꯇꯧꯔꯤꯕ ꯅꯠꯇꯦ꯫ ꯁꯤ ꯑꯣꯏꯔꯒꯁꯨ ꯋꯥ ꯉꯥꯡꯅꯕ ꯉꯝꯗꯕꯅ ꯐꯣꯟ パイꯗꯨꯅ ꯋꯥ ꯂꯩꯊꯣꯛꯂꯤꯕꯅꯤ꯫ ꯃꯔꯝꯗꯤ ꯁꯤ ꯏꯁꯥꯃꯛꯄꯨ ꯂꯣꯠꯁꯤꯟꯕꯒꯤ ꯂꯝꯕꯤ ꯑꯃꯅꯤ꯫ ꯏꯁꯥꯗ ꯊꯥꯖꯕ ꯄꯨꯔꯛꯄꯒꯤꯗꯃꯛ ꯃꯇꯥꯡ ꯃꯇꯝꯗꯒꯤ ꯆꯦꯟꯕꯒꯤ ꯃꯍꯨꯠꯇ ꯃꯥꯌꯣꯛꯅꯒꯗꯕꯅꯤ꯫ ꯁꯤ ꯀ꯭ꯂꯥꯁꯇ ꯋꯥꯍꯪ ꯍꯪꯕ ꯑꯣꯏꯕꯁꯨ ꯌꯥꯏ, ꯃꯤꯌꯥꯝ ꯃꯥꯡꯗ ꯊꯣꯛꯇꯨꯅ ꯋꯥ ꯉꯥꯡꯕ ꯑꯣꯏꯕꯁꯨ ꯌꯥꯏ, ꯅꯨꯄꯤ ꯑꯣꯏꯔꯒꯅ ꯅꯨꯄꯥꯒ ꯋꯥꯔꯤ ꯁꯨꯅꯕꯗ ꯑꯣꯏꯕꯁꯨ ꯌꯥꯏ, ꯅꯨꯄꯥ ꯑꯣꯏꯔꯒꯅ ꯅꯨꯄꯤꯒ ꯋꯥꯔꯤ ꯁꯨꯅꯕꯗ ꯑꯣꯏꯕꯁꯨ ꯌꯥꯏ, ꯅꯠꯇ꯭ꯔꯒ ꯑꯌꯨꯛꯇ ꯅꯨꯡꯇꯤꯒꯤ ꯄꯨꯡ 7ꯗ ꯍꯧꯒꯠꯄꯕꯨ ꯄꯨꯡ 5ꯗ ꯍꯧꯒꯠꯇꯨꯅ ꯉꯝꯃꯣꯏ ꯈꯟꯕ ꯊꯕꯛꯄꯨ ꯏꯁꯥꯒꯤ ꯂꯤꯃꯤꯠꯄꯨ ꯊꯨꯒꯥꯏꯕ, ꯏꯁꯥꯃꯛꯇ ꯇꯧꯕ ꯉꯝꯃꯤ ꯍꯥꯏꯕ ꯎꯠꯀꯗꯕꯅꯤ꯫ ꯏꯁꯥꯕꯨ ꯃꯇꯝ ꯄꯨꯝꯕꯗ ꯉꯝꯃꯣꯏ ꯈꯟꯕ ꯊꯕꯛꯇ ꯉꯝꯅꯕ ꯏꯟꯈꯠꯀꯗꯕꯅꯤ꯫ ꯃꯇꯝ ꯄꯨꯝꯕꯗ ꯉꯝꯂꯣꯏ ꯈꯟꯕ ꯊꯕꯛꯄꯨ ꯉꯝꯂꯒ ꯏꯁꯥꯃꯛꯇ ꯎꯠꯀꯗꯕꯅꯤ꯫ ꯃꯇꯝ ꯄꯨꯝꯕꯗ ꯅꯉꯣꯟꯗ ꯑꯀꯤꯕ ꯐꯥꯎꯔꯛꯄ ꯃꯇꯝꯗ ꯏꯁꯥꯃꯛꯇ ꯍꯥꯏꯌꯨ, ꯑꯩ ꯁꯤꯕꯨ ꯇꯧꯒꯅꯤ꯫ ꯃꯁꯤꯡ ꯊꯤꯗꯨꯅ ꯍꯥꯏꯒꯗꯕꯅꯤ, 1, 2, 3, ꯑꯩ ꯁꯣꯏꯗꯅ ꯇꯧꯒꯅꯤ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯁꯥꯒꯤ ꯂꯤꯃꯤꯠꯄꯨ ꯊꯨꯒꯥꯏꯕꯒꯤ ꯅꯁꯥꯃꯛꯇ ꯁꯤꯡꯅꯒꯗꯕꯅꯤ꯫ ꯑꯆꯧꯕ ꯊꯕꯛ ꯑꯃꯕꯨ ꯂꯤꯃꯤꯠ ꯊꯨꯒꯥꯏꯕꯒꯤ ꯃꯔꯨ ꯅꯠꯇꯦ, ꯅꯨꯡꯇꯤꯒꯤ ꯅꯪꯅ ꯄꯥꯝꯗꯕ ꯅꯨꯡꯉꯥꯏꯇꯕ ꯊꯕꯛꯄꯨ ꯁꯣꯏꯗꯅ ꯇꯧ꯫ ꯑꯣꯏꯕ ꯌꯥꯏ ꯃꯤ ꯑꯅꯤꯒ ꯅꯨꯡꯇꯤꯒꯤ ꯋꯥꯔꯤ ꯁꯨꯅꯕ, ꯅꯨꯡꯇꯤꯒꯤ ꯑꯌꯨꯛꯇ ꯉꯟꯅ ꯍꯧꯒꯠꯄ, ꯅꯨꯡꯇꯤꯒꯤ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯇꯧꯕ꯫ ꯃꯔꯨꯑꯣꯏꯕ ꯑꯃꯅ ꯃꯇꯝ ꯄꯨꯝꯕꯗ ꯏꯁꯥꯃꯛꯄꯨ ꯑꯍꯥꯟꯕꯗ ꯁꯦꯐ ꯑꯣꯏꯅ ꯇꯧꯕꯅ ꯑꯍꯥꯟꯕ ꯈꯣꯡꯊꯥꯡ ꯑꯣꯏꯒꯗꯕꯅꯤ꯫ ꯍꯥꯏꯕꯗꯤ ꯏꯂꯦꯛꯇ꯭ꯔꯤꯁꯤꯌꯟ ꯑꯃ ꯑꯣꯏꯕꯒꯤꯗꯃꯛ ꯃꯍꯥꯛꯅ ꯑꯍꯥꯟꯕꯗ ꯀꯔꯝꯅ ꯀꯔꯦꯟꯇꯒꯤ ꯆꯦꯛꯁꯤꯟꯅ ꯊꯕꯛ ꯇꯧꯒꯅꯤ ꯈꯪꯕꯒꯨꯝ, ꯅꯪꯅ ꯅꯁꯥꯒꯤ ꯅꯨꯡꯉꯥꯏꯕ ꯄꯥꯝꯕ ꯄꯨꯟꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯉꯝꯃꯣꯏ ꯈꯟꯕ ꯑꯀꯤꯕ ꯊꯕꯛꯄꯨ ꯄꯥꯡꯊꯣꯛꯇꯨꯅ ꯏꯁꯥꯃꯛꯇ ꯎꯠꯄꯗꯒꯤ ꯅꯪꯅ ꯅꯁꯥꯃꯛꯇ ꯊꯥꯖꯕ ꯅꯨꯡꯇꯤꯒꯤ ꯍꯦꯟꯒꯠꯍꯟꯒꯅꯤ꯫ ꯅꯤꯡꯁꯤꯡꯉꯨ, ꯏꯁꯥꯃꯛꯇ ꯊꯥꯖꯕꯒꯤ ꯋꯥꯍꯟ ꯑꯀꯤꯕ ꯃꯥꯡꯍꯟꯕ ꯅꯠꯇꯦ, ꯏꯁꯥꯃꯛꯀꯤ ꯉꯝꯃꯣꯏ ꯈꯟꯕ ꯊꯕꯛꯄꯨ ꯉꯝꯃꯤ ꯈꯪꯕꯒꯤ ꯑꯍꯣꯡꯕ ꯄꯨꯔꯛꯄꯒꯤꯅꯤ, ꯏꯁꯥꯅ ꯏꯁꯥꯃꯛꯇ ꯃꯥꯌꯣꯛꯅꯕꯒꯤꯅꯤ꯫ ꯑꯍꯨꯝꯁꯨꯕꯗ, ꯑꯇꯣꯞꯄꯗ ꯑꯩ ꯁꯤꯅꯤ ꯍꯥꯏꯗꯨꯅ ꯎꯠꯄꯒꯤ ꯃꯊꯧ ꯇꯥꯗꯦ꯫ ꯃꯇꯝ ꯄꯨꯝꯕꯗ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤ ꯑꯩꯕꯨ ꯑꯇꯣꯞꯄꯅ ꯊꯥꯒꯠꯄꯤꯕ, ꯀꯅꯥꯅꯁꯨ ꯄꯥꯝꯗꯦ ꯑꯩ ꯑꯇꯣꯞꯄꯒꯤ ꯃꯥꯡꯗ ꯍꯣꯡꯅ ꯎꯕ꯫ ꯆꯞ ꯃꯥꯟꯅꯅ ꯅꯪꯒꯤ WhatsApp ꯒ꯭ꯔꯨꯞꯀꯨꯝꯅ, ꯀꯔꯤꯒꯨꯝꯕ ꯄꯨꯟꯁꯤꯗ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯂꯕꯗꯤ ꯑꯍꯥꯟꯕꯗ WhatsAppꯇ, Insta ꯄꯣꯁꯇ ꯎꯍꯟꯅꯕ ꯍꯥꯟꯅ ꯈꯜꯂꯤ꯫ ꯑꯦꯛꯖꯥꯝꯒꯤ ꯔꯤꯖꯜꯠ, ꯕꯔꯊꯗꯦꯒꯤ ꯁꯦꯂꯦꯕ꯭ꯔꯦꯁꯟ, ꯄꯥꯔꯇꯤꯁ, ꯑꯇꯣꯞꯄꯅ ꯄꯤꯔꯛꯄ ꯒꯤꯐꯠꯁ, ꯄꯨꯝꯅꯃꯛꯁꯤ ꯑꯩꯅ ꯌꯦꯡꯕꯗ ꯑꯩꯅꯁꯨ ꯈꯜꯂꯤ, ꯑꯩꯁꯨ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯁꯤꯒꯨꯝꯕ ꯈꯔ ꯇꯧꯔꯕꯗꯤ ꯑꯩꯕꯨꯁꯨ ꯑꯇꯣꯞꯄꯅ ꯊꯥꯒꯠꯄꯤꯒꯅꯤ, ꯑꯩꯁꯨ ꯃꯣꯏꯅ ꯇꯧꯔꯤꯕ ꯁꯤꯒꯨꯝꯅ ꯇꯧꯔꯕꯗꯤ ꯑꯩꯕꯨꯁꯨ ꯃꯤꯅ ꯈꯪꯒꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯑꯁꯦꯡꯕ ꯈꯪꯏ, ꯃꯔꯝꯁꯤꯅ ꯄꯨꯝꯅꯃꯛꯁꯤ ꯑꯩꯉꯣꯟꯗ ꯀꯔꯤꯁꯨ ꯇꯧꯅꯤꯡꯕ ꯄꯣꯛꯇꯦ꯫ ꯃꯇꯥꯡꯁꯤꯗ ꯅꯪꯅ ꯋꯥꯍꯪ ꯑꯃ ꯏꯁꯥꯃꯛꯇ ꯍꯪꯐꯝ ꯊꯣꯛꯏ, ꯁꯤ ꯇꯁꯦꯡꯅ ꯑꯩꯒꯤ ꯑꯣꯏꯅ ꯃꯔꯨ ꯑꯣꯏꯕ꯭ꯔꯥ? ꯋꯥꯍꯪꯁꯤ ꯑꯩꯉꯣꯟꯗ ꯍꯪꯕ ꯑꯣꯏꯔꯕꯗꯤ ꯁꯨꯡꯑꯣꯏ ꯑꯣꯏꯗꯦ ꯑꯣꯏꯒꯅꯤ꯫ ꯑꯩꯅ ꯀꯔꯤ ꯃꯔꯝꯒꯤ ꯃꯇꯝ ꯄꯨꯝꯕꯗ ꯑꯇꯣꯞꯄꯗ ꯅꯝꯐꯨꯗ ꯎꯠꯄꯒꯤ ꯄꯨꯟꯁꯤ ꯍꯤꯡꯐꯝ ꯊꯣꯛꯏ?
Maru oidaba thabakpu aigi lengbanda thangatuna pubagi kari kanai. Steve Jobs na amuk haiki nangi matamgi chang ama lei. Maramsina atopagi punsida hingduna matam manganganu. Simak aina nongonda hainingi. Nangna atopada kaidungda yenghanbagi mathau tade. Mari subada isa ithomda afaw wakal khanbani. Nangna nasagi pangal losingbu khangdabadi karamna nang nasamakta thajaba ngamgani. Ayama matamda aikogi wakal isagi maramda phattaba wakal khanduna lei. Ai yamna noi, ai yamna pai, ai yamna mui, ai naton yamna chawi, ai laibak phatte, ai kaidungda isai sakpa ngamloi. Asumna khanbana isana isada thajaba mangali. Amuka nangna nasamakta nangna karisu tawdabugum hangi. Aingonda isada thajaba ngamdeba karigino. Wakalda phattaba khallabadi karamna isada thajaba ngamgani. Nangna thajariba adumak nangna oirakani. Aikoi pungnamakta masing leitana afaba gun gaya yauri. Adubu laibak thibadi ayamba misingna losing sibu thaidoktuna chatli. Maramsina nangi afaba wakalbu chakhudanbagi nasamaka afaba wari sunabagi matam khajik nasamakta kathokkaragani. Ayuk oirabasu numidang oirabasu nanga chanaba matamda afaba wahai khara nasamakta hayo. Aigi oina mingsel mangda leptuna isamakta afaba wahai haibana aibu yamna isamakta thajabagi ahongba punsida purai. Mingsel mangda leplaga ngasigi maramda afaba wahai sing haibani. Aina sigi technique sibu soidana tawnaba hairi nonda. Nangna nungtigi sibu tawba hobadagi nungtigi nasamakta thajaba nungtigi hengatangani. Manga subada ningtamna sel thungi mapu oigani. Karigumba ama leiramdaida atopodagi niraga natraga lauraga leibana nangi nasamakta thajabu manghali. Sidagi hena nungaitabadi nangna atopodagi sel laurabadi atopagi makha ponna hingba mathau tai. Nangna matik charabadi lan thumbu ningtamna sinaba ngamlabadi nangna nasagi warep kanagisu yathang ngaidana nangi pusibu hingba mongde hingba ngamni. Matangsida sel yamna tanba ligna tanbaga mari lenate. Maru oina ahanbada sel thungi mapu oina honabiyo. Makeup Firol leibatana loire khanba thadokpiu. Hojik angamba thaduna honabagi matamni. Maramdi hojik nangonda pangal losing khudong chaba yamna wangna leiri. Hojik nangbu ningtamba punsi ama sembada maruk oigadaba lambiduda chatkadabani. Nangna skills mayam ama tamningai lei. Kanadabda matam mahanbiganu. Taruk subada nasamakbu anawu mi ama oina sembani. Nangna ningkiba anawu miduna oidri phawba honaba leptabani. Nangna oiningliba midugi maramda wakal khangadabani. Midu yengbada karamna ui mangna kari pami misina karama matang matamda masampu hena thajai wahangsingsi nangna nungtigi ayuk amadi numidhang tumlamdaida nghayak khangadabani. Maramdi nangna nasamakta hena thajaba mi ama oina semba pamlabadi kanagumba nangna pamjaba maipakpa mi amagi matau tammu. Aigi oina hairabadi jet tech maksu aigumna hinglammi mangonda thongna thabak tawbada ninghanadaba pukning changba aduga mak pangal kanba mi amani. Aina maki punsibu yenglaga yamna thongna pangal amadi makumna oiningba phawi. Aina isada thajaraktaba matamda maki video bu yenglaga aibu pangal hapi. Matam manganba content yengduna kokpu question chelanbagi mahutta makhoigi matau tamduna aina isangpu maipakpa mi ama oinaba semli. Sigumba wakalda hingbana nongma soidana aina khalliba manglansingbu asengbuda onthokani. Nangna nasamakta uriba anawa miduna ayat apalbu pangal amadi maramdana nangbu nangi pandamgi lambida puduna chatkani. Nangna nasampu anawa mi ama oina yenglaba tungda nangna midugumna thabak tawba hawgadabani. Matangsida karigumba afaba cinema amagi afaba role oiba mi amagum khansi. Thabak khuding khongthang khuding nasamakbu pumnamaktagi phajaba ahenba ama oina utnaba honagadabani. Si yamna akanba wakalgi bigyan psychology trick ni. Sina nangi wakaldagi hakchangbo nangna khaliba anawa midu oinaba semsai. James Clear na iramba lyric Atomic Habit ta yamna mamal leiraba line amakhak yauri. Nangna paikhatliba thabak khuding nangna oiningliba midugi vote ni. Adu oirabadi nangna nasamakta wahang hango. Ai hojik karigi matam mahalibano. Ai karigi kanadaba video sing yenglibano. Ai karigi phattaba miga sanga tawribano. Natraga atopaga karigi isaga chang tawnaribano. Aina semliba anawa misaksi sigumbasi tawbagira paukhum karino. Hoira natraga sungnat natte oirabadi nangi lambida yetpa khudingmakpu thingduna nangi pandamda maru oibadu tamuk tawba horo. Taret subada hakchang amadi wakalgi ngak senbani. Taru tananba amadi hakchang phana leibana masamakta thajaba mi amagi khudamni. Matangsida afaba ama oina miyamda utpa natraga sak phajanabagi cream makal kaya sijinaba nate. Haininglibadi hakchang phana lu nanna leibana atopa mina nangbu masana thaksi khasi utli. Nepal subada chingnaba tawdana ngamoi haibani. Karamba matamda nangna chingnaba leitana kana amada ngamoi haiki
Nangna kana amana karigumba ama hairakpa matamda hairakpada minamba amadi alotpa tawdana maana hairibadu pamdabana maram oiraga thamoi sengna ngamoi haikibabu ningsingu matangduda kari phawkhi nangna matangduda nasamakta chawthokjaba phawkhi nangna nasamakta thajababu hengadhankhi ngamoi haibagi maram nangna punamokpu inthokpa nate nangna thabaktu nangi matam mahangani nataga si aiga mari lenade si ai yawdabasu pangthokpa yagani oirabadi nangna ngamoi haibada jingnaba tawroidabani marakta ngamoi haiba nasamakta ikai khumnambagi achoba lambi amani mapal subada kananasu kanagi khande si miyoibagi asengba singi marakta asengba amakhakni atopana nangi maramda kari khalli haibabu yamna henjina khanna thadawla atopana nangi maramda kari khalli haibabu wakal khanduna isagi matambu manganba toklasi asengbada mina nangi maramda nangna khallibadugumna khande maramdi mi pumba masa masagi achinba amadi punsigi awaba nungaiba singda chingsinduna hingi kana amana nangi asoyangam awat apa thiri ngaiha khantharaga yenglabadi asengbada nangna nangi awat apa chang tawriboy tarasubada isaina akhoi punsida oihanba ahongba maram karisu natabada thamoi kaibe sei tarabadi wakal nungaitaba phawi wakal nungaibe sei taragana khaudana nungaiba ama phawi maram sina isaina nangbu wakal sontha halloidabani u pangal piba mangda inkhatba isai tagadabani nangna wakal nungaitaba sontharaku matamda isaibu taraga nangbu pangal hapkani aibusu hainabisina aigi thongna yamna hengadhalli sigumba hainabisu tawbana pusida ahongbu purakani aroibada karigumba nangna nasamakta thajaba misagama oininglabadi ahanbada isamakta nungsiba maruoi maramdi isamakta nungsiba isamakta thajabagi haurakphamni isamakta nungsiba punumaksuna awatpa amata leitana leiringeda khangba ngamde isamakta nungsiba nangi thabakna maikiba karigumba amata maipakpa ngamdaba pusi yamna awawa oina phaw matangdasu nasamakpu thadokte aduga nasamakta hai ai khangi nangna ngamjaba hotnakhi nungaitaba tawganu nongma soidana maipakani si isamakta nungsibagi khudamni punumak chang naidaba matamda isamakpu wakal thawatpa warisi mapung phana yengbibagi namak thagachari ngasigi warisina punsida taseng ahongba khara oihale khalagadi channel sida yawriba video ataisu makha tana yengnaba haijari